Arambai Tenggol Unit 56 Waithou no USOIPOKPI THARAOROK TAGI SAGOLMANG PHAOBAGI LAMBI DAGI Meeoi kun Rom Mayai Kaba Chinjak kaya ga Loinana Phare PHARABA POTLAM sing adu mai THADOKTUNA MANGKHANKHRE HAIRI PHARABA POTLAM sing adu mai THADOKTUNA MANGKHANKHRE gi mangoinana khunai kanba apunba maira pai bilup Khukampal Thobal District President W Maipak amadi Waithou gi akoi bada lairiba maira pai bigi luching singi mang da potlam sing adu puthoktuna unit asigi control room pai riba nong thang na hai asigum laba drive ase Arambai Tenggol unit 56 na mamang da amukta tawkhidri amadi tawge khan khiba laite adomoina mak tungan ba wakat kya miyam dagi lakpana maram oiraga drive ase sathakibani Noma khaktamak sathaba drive ta masing yam laba Mayai Kaba Chinjak kaya ga loinena sahi nauriba na hakya phaba asidi yamna nungnang ningai oiba phibam ama oire ten khaba lambi paring asta ireicha kaya Mayai Kaba Chinjak ki ipakta Iraq aduna lairabadi Manipur pumbada Meeoi kaya yamna lairamgani haibasi tujung ningai oi lamda masigi hawalak liba na hakya gi punsi kanadaba Mayai Kaba Chinjak sing asibu yoliba sing nasu khudakta tokpiu haina su mak na makhatake